Hi mayam ngasidi nungthilda cha thaknabana akoina nganipithong leba inemen kobudrege mai lapu singju yam hawa ina zun hanmu na wayam thagakrabne ba lapu singju alu khangkhou adagi pokara zu yarame momos khra zu leire aduga nimiki ga mai nimiki yam hawa ba adu leire aga khoise cha thaga ngasidi khra ngalle na khoise pauna bazar da thaba amagi chatlure aduga pauna bazar yam nungsi ubada kaina thaina di akhoi di dum sida sanara mine akhoi di hek nakna leirabnina bako adagi yausangase akhoi pauna bazar da habdi dukan myam sa paisa ga ni ba chattoine ba adu yam nungsi aduga kakhulong jisu aigi imanabi kahani adum nimlaba se taminar palai bako mazu kakhulong de machane aduga kakhulong su dum ongba aduga moi de dum ai unada kuire handaki chahi unadri adagi na hamukta su una hodre kuire unada ba thamari manga surena amta unaba chatluse na moi de chatlure nga ha moi mayum da phamme aduga mana moi manakta momos hoba mayam haubam leire pizage na khoise haira ina chara roi khoi am sare e khole man asa khongai khoi am hauwe na khoise momo chabam dura chatlor se phare phongphong sana sara se na chatle noodles ke su yole se gi momo yum hamje ka khulong dani ko manse momo ko we aduga moi se masana ga sajaraga yamna haudu bi tapta phongphong sana puthorok ubas aise namdaba ngamdaba video se aduga akhoi se haraw man khidana haidi haw we habadu da nungdin daga su yamna mi chille hayaba ko aduna phare sara se na chare adu yam tina hawle me Chinese ke wonton gi type ta we aduga soups na mo ena su hawe habadi momo ze hawta su manipur da soup ka hawna pibasi yam de ba kaisu ko magi soups na he na hawe asingba ge duna mayam karingomba ka khulong da haidaru ba yawta di ba ko amta sabi yo masi momo za ina haizin da bra aduga plate ta 50 zu pi aduga sina evening ne ka khulong gi sin jam nung shi bane habadi pura ko nakna pura city mayai da ko gi small kahani tar community mata bi ko am nung shi bam phawi ba ide he yeng base aduna ide dum chatle imana bi unaba ka khulong da dina mayam so